Hello, welcome back to my channel 7 plate ngasi Yamaha showroom da chalaga Yamaha ZX cyber gari ki nase mafam na pagi akang motor Western Hero ki opposite legane अहमद कई गाड़ी से कलर हाँ हाजरके कई मैट कॉपर अदगी मैट ब्लैक अदगी मेटलिक ब्लू वेना मखल अहुम थोंगना लेको आई उच्चरकेको सिना कोई मैट कॉपर है ना का कलर दुनिको सी कलर से अदुगा सिगिसना कई मैट ब्लैक है ना कनोदने कलर दुने सिगिसना अदो कलर चॉइस से मी की सु मखा पोलेको हाइदी कनामना ब्लैक पाम लेगनी कनामना ब्लू पाम लेगनी ले कनामना कनो सिगिसनिको मासिना कोई मेटलिक ब्लू है ना सी कलर से एकदम फजे अदो कलर हम एकदम फजब्राइन खले रोड प्रेजेंस त मोइसे यामना कोई तांग थोप कलर यामना मोंग ताब स्पोर्ट बाइक सु मानबा दगी कोई रेट्रो बाइक की मोंग दा सेम पदुम Yamaha कंपनी के गाड़ी ने से कलर होम सिने याम कलर दी अखोय आइगी मोता हाइजो हारगदी आई हाइजरगे आई कलर से मरुइना अखोयगी मैट कॉपर अदुने हेना पामे अदो याम के पामबसु कमेंट दन हाबिरमो हजे अहान बदai ममांग दगी दम हौजरागे अखोयगी ममांगे अखोयगी हेडलैम्प से अखोयगी सिगिसे सी DRL नि बा याम यूनिक ओय डिजाइन से यामना फजे से यामना कोई मोंग तोंगान बा हाइता तोंगान बा यूनिक डिजाइन म ओय को सिगी हेडलैम्प से अरे सेजना कोई केनो ने LED नि को बाय फंक्शनल LED हाई सेल विथ DRL ना सिगी पोस्ट अरे सी सिंपल हैलोजन साइड इंडिकेटर इन को तबुन को अदगी सिग मथक्ता तत्ति अंखान सिगी डिजाइन से सिगी डिजिटल की केनो मीटर नि को अदो होरेन फन ओलके मखारा सुम लाखो कांदा अखोयगी अमांगी सिगी केनोस गार्ड से लोइन मेटल ngathani ko si quality se dum quality si di aina hydrogosu almost koigi Yamaha company gi keno se yam phajai haiba tare mayam adum Yamaha hairaga di dum pot se dum quality dum leiba pot ne haje dum yam na khangna ro pham ne aduga sigi guard se yamna phai moi si hapai si yamna phai yam phai hai tare ham kalle koigi pepek lawa pot adum di natre aduga somda tire rom da mu yeng minar se jing omang de tire gi mo koigi akoi grip magi design se tonga le ko sa akoigi block pattern tire na koigi si kenos yamna mong tai ko akoigi highway da city da adegi off road thau da su dum yamna ngai do ba tire ma khalam ni ko अदुगा मागी ममांगी से डिस्क ब्रेक ने डिस्क ब्रेक अदे प्लस वही ABS नि को चिले ने को अदो होई से याम ABS याम यावनो रे टाइम सादसो अदो असि कानाब याम नै को ABS याव कोई ब्रेक सिस्टम दे मसिना कोई पंसी मयाम कंदोरी नि को ले के ABS साइज अदे सिगी मनिंगी टेल लाइट सियो स्लिक LED टेल लाइट है को सा अदे सिगी मोंग से मनिंग से अदुम येंबदा यामना मसी गाड़ी से अदुम यूनिक ओय को अदुम याम लाइन अदुम डिटेक्ट तब ngam ne khang ngam ne हाइबा तारे सि गाइस
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯒꯤ ꯒꯥꯔꯤꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ 1,40,000 ꯂꯩꯀꯣ ꯑꯣꯟ ꯔꯣꯗꯇ ꯏꯝꯐꯥꯜ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯠꯀꯤ ꯁꯤꯠ ꯑꯩꯈꯣꯏ 2 level ꯁꯤꯠ ꯋꯤꯠ ꯇꯛ ꯑꯦꯟ ꯔꯣꯜ ꯍꯥꯏꯅ ꯃꯣꯏ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯎꯁꯟꯁꯦ ꯑꯗꯨꯝ ꯎꯁꯟꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯀꯣ ꯑꯗꯨꯝ ꯁ꯭ꯃꯨꯠ ꯑꯣꯏꯀꯣ ꯐꯝꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯀꯝꯐꯔꯠ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤꯀꯣ मागे इंजन की स्पेसिफिकेशन से अदम हाइजरके अद गाड़ी से कोई माई सीसी से 149 सीसी FI ब्लू कोर इंजन निको अदगी मागी केनो से पावर सिना मैक्सिमम पावर से कोई 12.4 PS कोई 7,250 RPM निको अदुगा मागी टॉर्क ना कोई 13.3 न्यूटन मीटर 5,500 RPM दा अद गाड़ी से अदम पावर ले फाउदा हमने नुंगाइगदबा कꯩꯅꯣꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯩꯗ FZX ꯍꯥꯏꯅ ꯊꯥꯔꯤꯁꯦ ꯁꯤ 3D ꯄ꯭ꯔꯤꯟꯗꯅꯤꯀꯣ ꯁꯤ ꯊꯥꯔꯤꯁꯦ ꯑꯗꯒꯤ ꯃꯥꯒꯤ ꯇꯦꯡꯀꯤꯁꯦ ꯁꯤꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯩꯈꯣꯏ 10 ꯂꯤꯇꯔꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯂꯦꯟꯁꯔꯁꯦ ꯁꯤꯁꯦ ꯁꯥꯏꯂꯦꯟꯁꯔꯁꯦ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯗ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯂꯥꯛꯑꯒ ꯁꯤꯗ ꯂꯣꯏ ꯀꯛꯄ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯗ ꯍꯥꯟꯅꯗꯤ ꯒꯥꯔꯤ ꯑꯇꯩꯗꯤ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯇꯧꯔꯒ ꯁꯤꯗ ꯄꯨꯕꯅꯦꯕ ꯑꯗꯨ ꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯇꯠꯂꯒ ꯎꯗ꯭ꯔꯦꯀꯣ ꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯁꯤ ꯃꯥꯒꯤ ꯌꯨꯅꯤꯛ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯃꯍꯥꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤꯒꯤ FZX ꯍꯥꯏꯅ VS6ꯀꯤ ꯒꯥꯔꯤꯅꯦ ꯃꯁꯤ ꯌꯦꯡꯕꯗꯤ ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯅꯍꯥꯁꯤꯡꯅ ꯊꯧꯕꯗꯁꯨ ꯑꯍꯟꯅ ꯊꯧꯕꯗꯁꯨ ꯑꯗꯨꯝ ꯏꯁꯥꯅ ꯆꯥꯟꯅꯒꯗꯕ ꯒꯥꯔꯤ ꯑꯃ ꯑꯣꯏ ꯃꯁꯤ ꯃꯃꯥꯡꯗ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯐꯖꯔꯦ ꯑꯩꯈꯣꯏ ꯃꯅꯤꯡ ꯁꯥꯏꯗꯇ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤꯁꯤꯗꯩꯗ ꯂꯩꯔꯤꯁꯦ ꯗꯤꯛꯁ ꯕ꯭ꯔꯦꯛ ꯃꯅꯤꯡꯗꯁꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯤꯁꯨ 17 ꯏꯟꯆꯇꯤ ꯑꯣꯏꯔꯒ ꯁꯤꯒꯤꯅ ꯕ꯭ꯔꯣꯗꯅꯦꯁ ꯔꯣꯝꯗ ꯑꯃꯨꯛ ꯈꯔ ꯍꯦꯜꯂꯤꯀꯣ ꯑꯗꯩꯗꯤ ꯏꯁꯦ 140/60 R17 ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯇꯥꯌꯔꯒꯤ ꯒ꯭ꯔꯤꯞꯁꯤꯁꯨ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯄꯦꯇꯔꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯔꯥꯏꯠ ꯑꯃꯗꯤ ꯑꯣꯐ ꯔꯣꯗꯀꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯩ ꯁꯤꯗꯅ ꯑꯃꯨꯛ ꯏꯟꯖꯤꯟꯒꯤ ꯒꯥꯔꯗ ꯑꯣꯏꯅ ꯁꯤꯁꯤ ꯌꯥꯝ ꯐꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯅꯤꯡꯉꯦ ꯁꯔꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯒꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯐꯨꯜ ꯇꯦꯡꯁꯦ ꯒꯥꯔꯤ ꯑꯇꯩꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗ ꯍꯣꯔꯟ ꯑꯩꯈꯣꯏ ꯑꯃ ꯊꯣꯛ ꯊꯣꯛꯀ ꯍꯥꯏꯕ ꯅꯣꯡꯕꯗ ꯆꯠꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯤꯗꯤ ꯄꯨꯔꯥ ꯁꯣꯂꯤꯗꯅꯤꯀꯣ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯂꯤꯗ ꯑꯣꯏꯕ ꯒꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩ ꯁꯤ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯁꯁꯄꯦꯟꯁꯟꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤ 7 step adjustable monocross suspension ꯍꯥꯏꯅ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯤ ꯁꯁꯄꯦꯟꯁꯟꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯆꯦꯁꯤꯁꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ ꯐꯖꯩ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯋꯦ ꯑꯗꯩ ꯕꯣꯗꯤ ꯑꯩꯈꯣꯏꯒ ꯀꯂꯔꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯠ ꯀꯣꯄꯔ ꯁꯤ ꯃꯦꯠ ꯀꯣꯄꯔ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯃꯦꯠ ꯕ꯭ꯂꯦꯛ ꯑꯗꯒꯤ ꯏꯟꯖꯤꯟꯁꯨ ꯀꯂꯔꯁꯨ ꯑꯗꯒꯤ ꯁꯤꯗ ꯑꯃꯨꯛ ꯁꯤꯜꯚꯔ ꯀꯂꯔꯅ ꯑꯃꯨꯛ ꯐꯤꯅꯤꯁ ꯐꯖꯅ ꯇꯧꯕꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯊꯧꯕꯗ ꯑꯗꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯒꯗꯕ ꯒꯥꯔꯤꯅꯤ ꯃꯁꯤ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯗꯤꯁꯄ꯭ꯂꯦꯁꯦ ꯍꯧꯖꯤꯛ ꯎꯠꯆꯔꯛꯀꯦꯀꯣ ꯑꯣꯟ ꯇꯧꯔꯛꯄꯁꯦ ꯌꯦꯡꯉꯨꯀꯣ ꯌꯥꯝ ꯐꯖꯒꯦꯅ ꯁꯤꯅꯤ ꯃꯥꯒꯤꯁꯦ ꯁꯤꯅ RPM ꯁꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯁꯤꯅ ꯄꯨꯡ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯐꯨꯋꯦꯜꯒꯤ ꯏꯟꯗꯤꯀꯦꯇꯔ ꯁꯤ ꯂꯩꯔꯦ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯂꯥꯏꯠꯅꯤꯀꯣ ꯑꯗꯩ ꯁꯤꯅ ABSꯀꯤ ꯀꯩꯅꯣꯗꯣ ꯁꯤꯒꯅꯦꯜꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯌꯥꯝꯅ ꯐꯖꯩꯀꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯩꯅꯣ ꯌꯥꯎꯔꯤꯁꯤ ꯃꯑꯣꯡꯁꯦ
ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯊꯥꯟꯕꯒꯤꯅꯤꯀꯣ ꯌꯦꯡꯁꯤꯀꯣ ꯁꯤꯗꯤ ꯑꯣꯟ ꯇꯧꯔꯦꯗꯅ ꯁꯦ ꯑꯗ ꯃꯃꯥꯡꯒꯤ DRLꯁꯦ ꯉꯥꯜꯂꯅꯦꯕ ꯑꯗꯨꯝ ꯁꯤꯅ ꯑꯃꯨꯛ ꯍꯦꯠ ꯂꯥꯏꯠ ꯁꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯁꯤꯀꯣ ꯁꯤꯅ ꯂꯥꯏꯠꯅꯤꯀꯣ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ LED ꯕꯜꯕꯇꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯑꯃꯨꯛ ꯉꯥꯟꯈꯠꯂꯛꯄ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯒ ꯑꯗꯒꯤ ꯄꯤꯛꯆꯔꯗ ꯌꯦꯡꯕꯒ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯁꯤꯗ ꯂꯥꯛꯑꯒ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯕꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯃꯁꯤ ꯍꯦꯛ ꯔꯤꯌꯦꯜ ꯌꯦꯡꯕꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕ ꯃꯣꯇꯣꯔꯁ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯁꯣꯔꯨꯝꯅꯦ ꯑꯗꯣ ꯃꯁꯤꯗ ꯂꯥꯛꯄꯤꯔꯒ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯍꯥꯏꯗꯤ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯕꯨ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯍꯦꯜꯃꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯑꯃꯗꯤ ꯒꯥꯔꯤ ꯑꯆꯧꯕꯗ ꯊꯧꯔꯒꯅ ꯁꯤꯠ ꯕꯦꯜꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛꯇꯤ ꯀꯥꯎꯕꯤꯒꯅꯨꯀꯣ